Torbung ward number 4 dagi housing na relief camp ta leiba miyoi ama mayumda changluba matamda kuki ama leiramle haire. Khunja sing na phongdorakpagi matung inna Torbung da miyam changba yare haina hainarakpadagi mahaksu Torbung ward number 4 da leiba masagi mayumda miyoi ahum lom chattuna yengsilubada kuki ama yum manungda khaw ama yanduna leiramba thengnakhe. Mahakpu ubada kuki nupa aduna thang ama satoraktuna attack taunanaba hotnarakhe haire. Adum oinamak mahakna laubadagi mayam changsilakpa ubada kuki nupa adu chenkre haire. Thodok aduga mari leinana Kumon Regiment amadi CRPF ta pau pibadagi makhoi laktuna yengsinke haire. Thodok asi Kumon Regiment amasung CRPF anina ngaktuna leiriba mafam asida thokibani haina Khunja Singna phongdorakli. Asi pung taraga makai akoi hitrubung da hepet changa kanda imung manunggi lamtu sengtoke na changbo matamda akoi gi thanamna bagi jumdu deidu da thengajabani adum jumda changbo matamda koki do maakse aigi hek mayongna na thengnabu matamda ma mananganda khaw ma pairam makanda ai hek thengnabu matamda ma thanga ma salakan tawbudage iri thanda changmani khulai yaudabni naina akoi gi tamine ba akoi jamung che aina ko matamda ma de mi khara pula amne na tawrgana ma de adum ai buken tabdi mare adum chen gre mayamna sumaina turbung da sumaina sangba yare sumai to na daiba yare na haibadagi ai su yum khara sengtoke na tra kana toke na ai changak pani samguta ai inauni pa suresh rapam suresh mazu wan ba for gini da mamma sin ai loina bini ar sumai to khoi receive khoi sangu matam je pung tara makai about pung tara makai mo sumai ta ba matam si sida sangba matam sida adu sangu matam si sumai da sandam khoi get yum gi makata na kada leiba sandam na ba haidana khoi yamba jing thoi adu moi mayum da sumaina kuki se leiram badagi adu sumai da khoi na laudana sumai kuki leire kukim leire na haidana laudana ma thang sa tok na moi da na ma na khoi da yan ga dogi haida khoi da ka atem am tok dogi tor khoi matam sida khoi na laudagi dim ma se khoi gi manak tu da leiram ba khoi angang jing mayam so mayam ma sum changsalak mi amani le ma changsalak podagi Kumau Regiment da su adi CRPF ta su khoi na phone tore moi chu lai moi la kana tawbudi ma se khoi gi kan sadam na bagi makha pangna ahang ba lambi da dum kana taw adum sakre aina haning badi pabung bir na ju news ta dam phongdok pire tom tv da ju stv da ju haire torbung mai ge da mi changdana mi chate chani pa mu changna khotana leire khole na haire adu mayam na changba yare haiba matungina khoi jum da changak pani ngasi jumda phatau di kai kai leire baju sendo khotona tawge na tawu matamda hoji ki sandamna ba haiba jum je da changaga kuki je leirame adu khoi changu matamda de mayam ne ta gi nauni pa de changthalaga mana law khongna tor koi matungina khoina mayam chenjala koi matungna Kumau Regiment da ju phone tawre ade CRP da ju phone tawra kanda mayam ne changthala koi matungna moi mayam tana khotan tawu matungin dagi moi di chen gre phaba nang hautre